ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯝꯖꯥ ꯃꯆꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯈꯛꯇ ꯂꯝꯖꯥ ꯃꯆꯥ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯦꯒꯤ ꯃꯃꯤꯡꯅ ꯑꯏꯡꯕꯤ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯥꯗꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯄꯤꯗꯣꯅ ꯍꯤꯡꯕ ꯃꯆꯤꯜ ꯃꯅꯥꯎꯅꯤ꯫ ꯑꯏꯡꯕꯤꯅ ꯆꯍꯤ 7-9ꯃꯨꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯅ ꯆꯍꯤ 1ꯃꯨꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤ꯫ ꯄꯤꯛꯅ ꯎꯂꯦꯟ ꯅꯪꯂꯕꯤ ꯃꯆꯤꯜ ꯃꯅꯥꯎꯅꯤ꯫ ꯑꯏꯡꯕꯤꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯆꯦꯡ ꯆꯥꯛꯄꯨ ꯅꯤꯖꯔꯝꯃꯤ꯫ "ꯏꯅꯦ, ꯆꯦꯡ ꯈꯤꯇ ꯍꯥꯞꯄꯤꯌꯣ, ꯏꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯌꯥꯝꯅ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯉꯔꯥꯡ ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯆꯦꯡ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯆꯥꯛ ꯊꯣꯡꯗꯦ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯔꯥ ꯍꯦꯜꯂꯤ." ꯑꯏꯡꯕꯤꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯜꯗꯨ ꯈꯔ ꯀꯜꯂꯞꯅ ꯈꯨꯝꯂꯛꯏ꯫ "ꯍꯩ, ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯅꯤꯔꯒ ꯆꯥꯔꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ? ꯂꯩꯇꯦ, ꯆꯦꯡꯒ ꯑꯃꯠꯇ ꯂꯩꯇꯦ, ꯆꯠꯂꯨ! ꯀꯅꯥꯗꯒꯤꯅꯣ ꯑꯃ ꯅꯤꯔꯨꯁꯣ, ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏꯗꯒ ꯅꯤꯕ ꯆꯪꯂꯛꯀꯅꯨ." "ꯏꯅꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯡ ꯈꯤꯇ ꯍꯥꯞꯄꯤꯌꯨꯕ, ꯏꯅꯦꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯂꯩꯔꯕꯁꯨ ꯑꯩ ꯇꯧꯖꯔꯝꯒꯦ." ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯦ, ꯃꯤꯅ ꯂꯩꯇꯦ ꯍꯥꯏꯔꯕ ꯑꯁꯤ ꯐꯥꯎꯕ ꯑꯁꯨꯝ ꯁꯪꯊꯗꯅ ꯉꯥꯡꯂꯒ ꯂꯩ ꯍꯥꯏꯋꯥꯅꯤ꯫ ꯍꯩ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤ, ꯌꯨꯝꯁꯤꯗ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣꯀꯣ, ꯑꯩꯅ ꯍꯦꯛ ꯃꯄꯥꯟ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯏꯡꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯀꯅꯥ ꯑꯃꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯨꯃꯣꯛ ꯑꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯂꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯊꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ꯫ "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯂꯥꯏꯔꯕꯤ ꯂꯝꯖꯥ ꯑꯩ ꯆꯦꯡ ꯅꯤꯕ ꯂꯥꯛꯆꯔꯤꯌꯦ, ꯆꯦꯡ ꯈꯨꯌꯥ ꯑꯃꯇ ꯍꯥꯞꯄꯤꯌꯨꯕ." ꯏꯃꯨꯡꯗꯒꯤ ꯃꯧ ꯅꯍꯥ ꯑꯃ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯑꯏꯡꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯗ ꯆꯪꯂꯛꯀꯅꯨ, ꯂꯥꯛꯀꯅꯨ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦꯅꯤ ꯃꯁꯦ꯫ ꯅꯪꯅ ꯅꯤꯃꯟꯗꯅ ꯏꯃꯨꯡ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯆꯠꯂꯨ, ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ! ꯀꯅꯥꯒꯤ ꯆꯦꯡ ꯆꯥꯛꯄꯨ ꯑꯩꯈꯣꯏꯗ ꯊꯝꯕꯒꯦ?" ꯑꯏꯡꯕꯤꯅ ꯇꯞꯅ ꯍꯥꯏꯖꯔꯛꯏ꯫ "ꯏꯟꯗꯣꯝꯆꯥ, ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯣ, ꯄꯤꯛꯂꯤꯕꯤ ꯏꯅꯥꯎꯅꯨꯄꯤꯁꯨ ꯌꯨꯝꯗ ꯀꯞꯇꯨꯅ ꯂꯩꯍꯧꯋꯦ꯫ ꯉꯔꯥꯡꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯔꯥ ꯍꯦꯜꯂꯦ꯫ ꯏꯟꯗꯣꯝꯆꯥ, ꯉꯁꯤꯗꯪꯗꯤ ꯆꯦꯡ ꯈꯨꯌꯥ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯍꯥꯞꯄꯤꯌꯨꯕ." "ꯑꯩꯅ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦꯍꯦ! ꯅꯅꯥꯗꯨꯕꯨ ꯇꯥꯊꯤꯕ꯭ꯔꯥ? ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯆꯥꯔꯨꯁꯣ꯫ ꯃꯐꯝ ꯑꯁꯤꯗ ꯆꯦꯡ ꯆꯥꯛ ꯊꯝꯂꯝꯃꯤ ꯍꯥꯏꯅ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯍꯥꯏꯔꯝꯕ꯭ꯔꯥ? ꯉꯁꯤꯅꯦꯀꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯤ, ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ." ꯑꯏꯡꯕꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯤ, ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤ꯫ "ꯍꯣꯏ ꯃꯥ, ꯍꯣ ꯄꯥꯕ, ꯅꯈꯣꯏꯕꯨ ꯅꯆꯥ ꯑꯩꯒꯤ ꯏꯇꯧ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕꯔꯣ? ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ ꯑꯩꯅ ꯀꯌꯥꯗ ꯄꯦꯟꯖꯔꯝꯒꯗꯕ! ꯉꯁꯤꯗꯤ ꯅꯆꯥ ꯅꯃꯣꯝ ꯑꯩꯒꯤ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯦ꯫ ꯑꯩꯅ ꯊꯥꯡꯗꯨꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯅꯥ ꯑꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ꯫ ꯑꯎꯕ ꯃꯤꯁꯤꯡꯅ ꯂꯥꯏꯋꯩꯈ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯑꯅꯤꯕꯨ ꯄꯤꯕꯟ ꯄꯥꯕꯟꯗꯨꯅ ꯉꯥꯡꯂꯔꯦ꯫ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯉꯝꯗ꯭ꯔꯦꯅꯦ ꯏꯃꯥ." ꯑꯏꯡꯕꯤ ꯃꯊꯃꯣꯏ ꯑꯗꯨ ꯁꯣꯛꯄ ꯃꯈꯩ ꯀꯞꯆꯩ꯫ ꯀꯞꯅ ꯀꯞꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯍꯜꯂꯛꯂꯤ꯫ ꯃꯜꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯏꯔꯕ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯊꯩ꯫ ꯊꯨꯃꯣꯛ ꯑꯗꯨꯅ ꯃꯈꯥꯗ ꯊꯝꯃꯤ꯫ ꯊꯨꯃꯣꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯍꯥꯡ ꯍꯥꯡꯂꯕ ꯊꯨꯃꯣꯛꯀꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤ, ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯁꯨ ꯏꯍꯥꯡ ꯍꯥꯡꯂꯤ꯫ ꯍꯥꯡꯂꯕ ꯊꯨꯃꯣꯛ ꯑꯁꯤꯗ ꯆꯦꯡ ꯈꯨꯌꯥ ꯑꯃꯇ ꯍꯥꯞꯄꯤꯅꯕ ꯃꯤ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯅ ꯂꯥꯏꯔꯕꯤ ꯂꯝꯖꯥ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦꯀꯣ." ꯑꯃꯨꯛꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ "ꯉꯔꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯤ,
ngasisu chara henba taraba oh ipok asina aram khaurangba phawbagi khongliba chada thaktabane henjilakpana ikhong asi phawba chumna thangduna chatpa ngamdre he lairaba nang sikkari gi leiramlibado nang leiramdrabade ngasi aina wariba pumbase amatta waram loiko tanja asida imongdagi manawnupi thadoina kablakpagi makhol adubu taraklami inawnupi thadoi hesi hauraba male kable ene asi hairaga phamlibado phuk haugatuna imongda changi phamong mathak aduda bisak piklibi thadoina kaptuna leiriba adubu urare manawnupi bu lokhattuna pammi aduga kapliba adubu themjinbi thadoi karigi kaplibuno nangbo se kaplanu se ayingbi machil aduda amukso asumna haidoki inawnupi thadoi se mabuk lamlam lagani ko nauna khumlang mari su tatke chabona mabuk thaklibi inause chaklam laba male hikna kablakle ahidi thoningai ching su amata leite kadai de ke chabona khumlang mahu chinduna inawbu pithakani ayingbi tasengna mathwai do yamna wajari tawpham khangdre mahak manawnupi na kapliba adubu themjinbi adubu kappa adu phaba ko balaitre hikna kaptuna tamareire mahakna themba aduda phatmandrabada ayingbido kari khallurabano khangde asumna hairi nahak yamna kapninglaba natra naje aina themba si phawba yada khai kaplaba natra phare adudi yamna kapninglabanina pena kaplo naje aidi chatlage asi hairaga manawnupibu phamong mathak aduda thammi aduga mamai adu leiduna chatke haina tawba matamda ngasai makhai kaplamba thadoido kappa chap lepkhirami kappa lepkhraba aduda ayingbi manawnupi da yengi aduga hairi karigino nangna nachi aigi asuk waba matau asibu karisu khangbidriba nangbu nachi aina asumna waraga leiba asibu yengba ngamlibro thadoi nangna karigumba chawa sare pharamlabadi ngasi nachi aina asuk yamna waramlibase waramloiko nangbu thuna chawraba nangna chawba ngaibada nache aidi yamna ware asumna awabagi ipak asida matam khara amasu iraknaduna yamna wana leiri jada thaktabana asum henjilakpana masa adusu yengba yasilaktri namidang amani phamungdana thadoina tumli mahaki manaktana ayingbina phamduna leiri ayingbina khalli kairon leikainasu ijil inaw ani bunung shibitare mafam asida asumak makhatana leithaba tarabadi ijil inaw ani mak chada thaktabana soidana shiragani aduna mafam asibu thadoktuna mafam chaba ama yenglubana pharagani hoi aina khalliba wakhal asina asengba soidana oiragani adudi phare hayeng ayuk nonganjringai matamda inaw thadoibu puduna mafam amada satkrage wakhalda asina phagani haina khalli manawnupi gi manakte hipthaduna tumthakre nongalamdai matamni ayingbi mikap thoklakle manawnupi thadoina isisina tumduna leiri phamongdagi haugattuna pugadaba mafi marol khara ngabong khaw macha mada hapchinduna yomsinba loiraba tungda phamongda tumlibi manawnupibu yengduna hairi ichege thadoi ngasidi ichega aikhoi ani punna mafam amada thawai hingnaba satkrasi mafam asida asumak leithaba tarabadi ichin inaw ani ase soidana kangsi siragani mafam asida leiba miyoi kana amatana lairabi lamja aikhoi ni bu nuksibidre aikhoi bu nungsiba thawjal haiba misak amabu thirurasi tumlibi thadoi bu lokhattuna nahongse kaiba aduna manamda poshinbire ngabong macha aduna lengjumda yaladuna mapalda thoglakle mama mapa anina thambiramba laira khangpok mallaba yum adubu nungshina hanna amuktang yengjai nungsidako mallaba yum asidaniko ijil inaw anina taibangda phawkibaso adubu hingnabagi lanpham asida sibadi yadabana ngasidi nachana mom anise lanthengnaba putchatledo balem panthaugi mallaba yum ase thadoklamlage
ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯂꯥꯏꯕꯛ ꯐꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥ ꯏꯄꯥ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯅꯆꯥ ꯑꯅꯤ ꯍꯟꯖꯔꯛꯈꯤꯒꯦꯀꯣ꯫ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯩ꯫ ꯃꯇꯝꯅ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯑꯁꯨꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯃꯥꯏꯗꯣ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯆꯤꯡꯁꯥꯡ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯣ ꯃꯄꯨꯡ ꯐꯥꯅ ꯅꯣꯡꯉꯥꯜꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯝꯗ ꯄꯣꯔꯤꯕꯤ ꯊꯥꯗꯣꯏꯁꯨ ꯌꯥꯍꯧꯔꯗꯨꯅ ꯀꯞꯄ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯑꯌꯤꯡꯕꯤ ꯆꯠꯂꯝꯕꯗꯒꯤ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯅ ꯀꯞꯂꯤꯕ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ, ꯁꯦ ꯀꯞꯀꯅꯨ, ꯃꯐꯝ ꯑꯁꯤ ꯂꯝꯍꯥꯡꯅꯤ꯫ ꯅꯪꯅ ꯑꯁꯨꯝꯅ ꯀꯟꯅ ꯀꯞꯂꯕꯗꯤ ꯗꯥꯀꯨꯁꯤꯡꯅ ꯑꯃꯨꯛ ꯁꯣꯏꯗꯅ ꯈꯪꯈꯤꯒꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ, ꯑꯗꯨꯅ ꯀꯞꯀꯅꯨꯁꯦ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯑꯁꯨꯃꯛ ꯀꯞꯂꯤ꯫ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯍꯦ ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯥꯏ ꯊꯤꯗꯀꯣ ꯅꯪꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯕꯨꯛ ꯑꯁꯦ ꯂꯥꯝꯂꯗꯨꯅ ꯀꯞꯄ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ꯫ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯃꯍꯥꯛꯅ ꯆꯥꯔꯛꯇ꯭ꯔꯤꯕ ꯑꯁꯤꯁꯨ꯫ ꯑꯩꯉꯣꯟꯗꯗꯤ ꯆꯥꯅꯕ ꯀꯔꯤꯁꯨ ꯌꯥꯎꯗꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯄꯤꯖꯒꯗꯕ ꯑꯁꯤꯕꯣ? ꯎꯃꯪꯗ ꯄꯥꯟꯕ ꯍꯩ ꯔꯥꯁꯨ ꯆꯥꯕ ꯍꯩꯈꯤꯔꯣꯏꯅꯦ ꯏꯅꯥꯎꯗꯤ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯔꯤꯕꯒꯦ? ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯏꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯅꯥ ꯑꯅꯤꯗ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯆꯦꯟꯊꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯆꯦꯟꯊꯔꯛꯄꯒꯤ ꯃꯈꯣꯜꯅꯤꯅꯦ ꯑꯩꯅ ꯇꯥꯔꯤꯕ ꯑꯁꯤꯗꯤ꯫ ꯏꯁꯤꯡ ꯑꯁꯤꯕꯨ ꯁꯣꯛꯂꯒ ꯏꯅꯥꯎꯅꯨꯄꯤꯗ ꯑꯣꯏꯅ ꯄꯤꯊꯛꯂꯒꯦ꯫ ꯏꯁꯤꯡ ꯑꯁꯤ ꯊꯛꯂꯕꯗꯤ ꯃꯕꯨꯛ ꯂꯥꯝꯕ ꯈꯔꯗꯤ ꯐꯖꯔꯅꯤꯁꯦ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯈꯧꯒꯪꯅꯔꯤ꯫ ꯍꯣꯏ, ꯁꯤꯅ ꯐꯔꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤꯅ ꯏꯁꯤꯡ ꯁꯣꯛꯀꯅꯤ? ꯑꯣ, ꯅꯥꯍꯣꯡ ꯑꯁꯦ ꯃꯆꯦꯠ ꯑꯃꯒ ꯁꯦꯒꯥꯏꯔꯒꯦ꯫ ꯅꯥꯍꯣꯡ ꯃꯆꯦꯠ ꯑꯁꯤꯗ ꯏꯁꯤꯡ ꯆꯣꯠꯍꯟꯗꯨꯅ ꯃꯗꯨꯒꯤ ꯃꯆꯨꯝ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯤꯗ ꯄꯤꯊꯛꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯎꯈꯣꯡ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯏꯆꯦꯝꯒꯤ ꯊꯥꯗꯣꯏ, ꯅꯪ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯨꯀꯣ꯫ ꯅꯪꯕꯨ ꯑꯩꯅ ꯀꯞꯀꯅꯣ ꯍꯥꯏꯅ ꯊꯦꯝꯕꯁꯨ ꯌꯥꯗꯕ ꯃꯈꯩ ꯀꯞꯇꯨꯅꯗ ꯃꯔꯩꯗꯣ꯫ ꯃꯐꯝ ꯑꯁꯤꯅꯒ ꯂꯝꯍꯥꯡꯒ ꯑꯣꯏꯕꯅꯤ꯫ ꯏꯆꯦꯝꯗꯤ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯁꯦ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯅꯪꯅ ꯊꯛꯅꯕ ꯏꯁꯤꯡ ꯁꯣꯛꯂꯨꯈꯤꯒꯦ ꯑꯩ꯫ ꯏꯆꯦꯝ ꯊꯨꯅ ꯂꯥꯛꯀꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯝꯂꯝꯂꯒ ꯂꯣꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯊꯤꯔꯛꯏ꯫ ꯉꯁꯥꯏ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯗꯤ ꯏꯅꯛ ꯍꯦꯛꯅꯛꯅ ꯂꯩꯕ ꯃꯥꯜꯂꯨꯏ꯫ ꯑꯗꯨꯕꯨ ꯈꯔ ꯌꯥꯝꯅ ꯆꯠꯂꯕ ꯐꯥꯎꯕ ꯂꯣꯛ ꯑꯗꯨ ꯊꯦꯡꯅꯕ ꯀꯧꯕ ꯂꯩꯇꯦ꯫ ꯂꯝꯍꯥꯡ ꯑꯣꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯂꯥꯞꯂꯕꯁꯨ ꯌꯥꯝꯅ ꯍꯧꯅ ꯇꯥꯕ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯅꯥꯔꯛ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯎꯔꯤ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯆꯦꯟꯊꯔꯛꯂꯤꯕꯗꯣ꯫ ꯃꯗꯨ ꯇꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯁꯤꯡ ꯈꯣꯡꯗ ꯀꯨꯝꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯥꯊꯣꯛꯂꯤ꯫ ꯂꯥꯏꯖ ꯈꯨꯖꯣꯛ ꯈꯔꯁꯨ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯆꯤꯜꯂꯤ꯫ ꯐꯤꯖꯤꯗ ꯌꯦꯞꯂꯤꯕ ꯅꯥꯍꯣꯡ ꯁꯦꯒꯥꯏꯕ ꯃꯆꯦꯠ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯠꯍꯜꯂꯤ꯫ ꯐꯤꯖꯦꯠ ꯑꯆꯣꯠꯄ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯅꯥꯎꯅꯨꯄꯤꯅ ꯂꯩꯍꯧꯕ ꯎ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤꯅ ꯎꯈꯥ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯕ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯁꯤꯗ ꯑꯌꯤꯡꯕꯤ ꯃꯊꯃꯣꯏꯗꯨ ꯄꯥꯈꯠꯄ ꯀꯌꯥ ꯐꯥꯎꯔꯛꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯕꯨ ꯂꯩꯕꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯗꯤ ꯎꯗ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ꯫ ꯏꯆꯦꯝꯒꯤ ꯊꯥꯗꯣꯏ, ꯏꯆꯦꯝꯒꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯆꯦ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯨꯝꯂꯛꯑꯣ꯫ ꯏꯅꯥꯎꯒꯤ ꯈꯣꯡꯒꯨꯜꯕꯨ ꯂꯤꯡꯉꯝꯗꯔꯦ꯫ ꯑꯌꯤꯡꯕꯤ ꯀꯞꯄ ꯌꯥꯕ ꯀꯞꯆꯩ꯫ ꯃꯅꯥꯎꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯃꯊꯃꯣꯏꯗꯨ ꯂꯥꯏꯃꯟ ꯑꯣꯏꯔꯔꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯕꯗꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯔꯦ꯫ ꯏꯆꯦꯝꯒꯤ ꯅꯣꯡꯗꯝ ꯊꯤꯕꯤ ꯊꯥꯗꯣꯏ, ꯅꯆꯦꯝ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯕꯨ ꯆꯠꯂꯕꯅꯣ ꯅꯪꯕꯨ? ꯅꯆꯦꯝ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯦꯅꯦ꯫ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯐꯖꯅ ꯇꯥꯗ꯭ꯔꯤꯕ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯑꯣꯏꯅ ꯄꯨꯗꯨꯅ ꯆꯠꯄꯤꯈ꯭ꯔꯤꯕꯅꯣ? ꯃꯅꯥꯎ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯋꯥꯏꯅ ꯈꯝꯅ ꯆꯥꯛꯂꯕꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯅꯪꯅꯗꯤ ꯈꯪꯕꯤꯔꯣꯏꯗꯣ꯫ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯛ ꯅꯣꯡꯗꯝ ꯊꯤꯕ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯄꯣꯛꯅꯤ ꯍꯥꯏꯕꯒꯦ? ꯏꯐꯝꯗꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯕꯨ ꯁꯦꯠꯇꯣꯛꯄꯤꯗꯨꯅ ꯄꯨꯕꯤꯈꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯊꯥꯗꯒꯤ ꯏꯅꯥꯎꯅꯨꯄꯤꯕꯨ ꯑꯃꯨꯛ
ꯃꯐꯝ ꯈꯪꯗꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕ ꯑꯌꯤꯡꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯊꯤꯕ ꯌꯥꯕ ꯊꯤꯕꯗꯁꯨ ꯃꯅꯥꯎꯅꯨꯄꯤꯕꯨꯗꯤ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯃꯅꯥꯎ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯅ ꯑꯉꯥꯎꯕꯤꯒꯨꯝꯂꯕ ꯑꯌꯤꯡꯕꯤꯗꯣ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯂꯝꯍꯥꯡ ꯃꯔꯛꯀꯤ ꯎꯈꯣꯡ ꯑꯗꯨꯗ ꯅꯥꯍꯣꯡ ꯃꯊꯛ ꯑꯗꯨꯗ ꯄꯤꯛꯂꯤꯕꯤ ꯊꯥꯗꯣꯏꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞꯇꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯗꯥꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯑꯉꯥꯡ ꯑꯃꯅ ꯀꯞꯂꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯔꯛꯂꯝꯃꯤ ꯍꯤ ꯂꯝꯍꯥꯡ ꯑꯁꯤꯗ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯐꯝꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯅꯥꯎꯊꯦꯝꯂꯤꯕ꯭ꯔꯥ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯜ ꯍꯧꯅꯁꯨ ꯀꯞꯂꯤ ꯀꯔꯣꯝꯗꯅꯣ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯑꯁꯤ ꯈꯟꯗꯨꯅ ꯁꯒꯣꯜ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯂꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯅꯥꯍꯣꯡ ꯁꯦꯒꯥꯏꯕ ꯑꯃꯒꯤ ꯃꯊꯛꯇ ꯃꯈꯣꯡꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥꯗꯨ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯊꯨꯅ ꯀꯨꯝꯊꯩ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯉꯥꯡꯅꯤꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯃꯊꯟꯇ ꯂꯩꯔꯤꯕꯅꯣ ꯑꯉꯥꯡꯁꯤꯅ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯀꯣꯏꯕ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯦꯡꯉꯨꯅꯤ ꯁꯣꯝꯗꯗꯤ ꯑꯩꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯋꯥꯖꯔꯤꯕ ꯑꯗꯨꯗꯤ ꯐꯔꯦ ꯃꯈꯣꯏꯅ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯑꯉꯥꯡ ꯑꯁꯦ ꯑꯩꯅ ꯄꯨꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯁꯛꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟ ꯇꯧꯗꯨꯅ ꯊꯝꯂꯨꯔꯒꯦ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯈꯠꯂꯤ ꯁꯒꯣꯜ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯊꯧꯕꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅꯕ ꯀꯟꯅ ꯀꯧꯔꯛꯏ ꯇꯣꯝꯕꯤ ꯍꯣ ꯇꯣꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯃꯄꯥꯜꯁꯤꯗ ꯊꯨꯅ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯏꯃꯨꯡꯗꯒꯤ ꯇꯣꯝꯕꯤꯅ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯍꯣ ꯇꯥꯖꯩꯌꯦ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯀꯧꯈꯤꯕꯁꯤꯅ ꯁꯗꯥꯟꯕꯗꯣ ꯍꯜꯂꯛꯂꯕꯗꯤ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯨꯃꯥꯡꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯉꯥꯡ ꯑꯃ ꯄꯝꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯔꯦ ꯇꯣꯝꯕꯤ ꯁꯨꯃꯥꯡ ꯇꯝꯅ ꯊꯨꯅ ꯆꯦꯟꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯇꯥꯃꯣ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤꯕꯣ ꯑꯩꯅ ꯆꯤꯡꯗ ꯁꯗꯥꯟꯕ ꯆꯠꯄꯗ ꯂꯝꯍꯥꯡ ꯑꯃꯒꯤ ꯎꯈꯣꯡ ꯑꯃꯗ ꯑꯉꯥꯡ ꯑꯁꯤ ꯈꯛꯇ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯑꯃꯁꯨ ꯂꯩꯕ ꯎꯗꯦ ꯑꯩꯅ ꯈꯟꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯆꯥꯁꯨ ꯑꯃꯠꯇ ꯌꯥꯎꯖꯗꯦꯗꯣ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯔꯛꯂꯕꯅꯤ ꯇꯣꯝꯕꯤꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯀꯗꯥꯏ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯅ ꯄꯝꯂꯒꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯏꯆꯥꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯤꯡꯂꯧ ꯁꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯦ ꯆꯥꯗ ꯊꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯥꯜꯂꯤ ꯃꯁꯥꯁꯦ ꯏꯄꯠ ꯄꯠꯂꯤ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯂꯤ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥ ꯅꯪꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯈꯟꯅ ꯌꯣꯛꯂꯒꯦꯀꯣ ꯊꯧꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯥꯡꯅ ꯄꯤꯕꯤꯕ ꯏꯆꯥꯅꯤ ꯏꯆꯥ ꯃꯊꯟꯇ ꯄꯣꯛꯄꯤꯅꯤ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯊꯥꯗꯣꯏ ꯍꯥꯏꯅ ꯊꯣꯜꯂꯒꯦꯀꯣ ꯏꯆꯥ ꯊꯥꯗꯣꯏ ꯁꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯣꯏꯅꯤ ꯌꯨꯝꯗ ꯆꯪꯂꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯊꯧꯕ ꯑꯃꯗꯤ ꯇꯣꯝꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯄꯥꯜꯒ ꯊꯣꯛꯇꯕ ꯃꯈꯩ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯇꯃꯔꯩꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯅ ꯊꯥꯗꯣꯏꯗꯣ ꯆꯥꯎꯕ ꯁꯥꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯊꯥꯗꯣꯏꯕꯨ ꯊꯥꯖꯒꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯖꯔꯝꯃꯤ ꯁꯣꯝꯗꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯌꯤꯡꯕꯤꯗꯣ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯋꯥꯡꯃ ꯂꯥꯟꯊꯣꯔꯛꯂꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯃꯉꯛ ꯑꯗꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯅꯔꯝꯃꯤ ꯑꯌꯤꯡꯕꯤ
ꯆꯠꯐꯝ ꯊꯣꯛꯄ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯐꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯑꯏꯡꯕꯤꯕꯨ ꯎꯔꯝꯃꯤ ꯃꯅꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯏꯡꯕꯤꯕꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯁꯤꯟꯕꯤꯔꯛꯏ ꯅꯤꯡꯊꯧꯅ ꯑꯏꯡꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯅꯥꯅꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥꯔꯥ ꯑꯏꯡꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯃꯤꯡ ꯑꯏꯡꯕꯤ ꯀꯧꯏ ꯑꯩ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯖꯔꯝꯕꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯋꯥ ꯃꯩꯆꯥꯛ ꯀꯌꯥ ꯑꯁꯤꯕꯨ ꯄꯨꯗꯨꯅ इखोंग असिना थांदुना चटपा मफम अदुदा असुम लाकपना हौजिक्ति लेबाक असिदा यौसिल्लुरे करी नंगिने हाइबदा ताइबंगपाल असिदा कनामता लैत्रा हाइबा शे अई लैरिबसिदि अई लेबाक असिगी निंगथौनि निंगथौ अमा ओइना तोला तारबा मियोइसिंबु नावयोक नावकनबिगनि अयिंबि ngasi haiba numit asidagi nang mafam asida nungaina leiroko nangi leifambu aina silage ichanupi sakna yoklage asi hairaga ningthemna manai nupa ama kausilami aduga hairi nakhoi kharane ichanupi asibu pubiyu aduga ne mahakna leibe yaba mafam ama piyuko mafam aduda nahak layuko matam asida ningthau asigi machanupa pisak pikliba ama suleirami Chahi ani mukti suram lagani mahaki mamingna wangamba haina kaurami ayingbina ningthaugi machanupa wangamba bu laurami manamda pobi nausam isai saktuna thembi amuksu sanamine asigumba matau asida ningthauna ayingbi bu yamna nungsiba haibuda oirami o kayada nungsikraba angangnuni unthokna nungsikrada matawna ingdapchariba pukchilna chawriba hauna lonchana khangliba ayingbina wangambaga asumna sanaba asida manawnupi thadoiga punna sanamina kiba kayadu ningsinglai ichemgi thadoi nangbu kadaida leibage nangna kappagi makhol taakhidabasu kuire nangbu nache aibu nuksidrabaro ichemdi nangbu thibada wareda ahing khudingi tumdaba makai manawnupi bu ningsingjai mamitta uduna ta adumak leirami इचेमगी नोंगदम थीबी थादोय हंदक मपोक अस्तिमगी इचिल इनाव अनीबु अमुक उन्नबु फंगलरोइदरने हे ताइबंग सेमबु मपोक इनाव थादोयबु तेक्ता काइदन लेहनबिरमुको अयिंगबिना निंगथौगी मचानुपा वांगंबबु पमदुना सानबु मतमदसु मनावनुपीबु निंगसिंगदुना तेंगथाजै इचेमगी वांगंबा नंगना नचेम अइगी फैरा ताजिनथक असिदा निंगाइदना तुम्बदु उरगा अइगी नोंगदम थीरबी इनावनुपी थादोइबो यामना निंगसिंगलइने महाकना अइगी नाक्ता लेरमलबदि मचेम अइना कयादा नुंगाइजरम खरगदबा असुमना असुम मतमगी खोंगलेना लेपा कौबा लैतना हुजिनखिबना हौजिक्ति चही कुनमुक लांथोरकले मतम सिदा निंगथौगी मचानुपा वांगंबसु पाखंग सरे मपुंग फारे वांगंबना अयिंगबिबु हेक पोकमिनबा मचेमकनि खंदुना यामना लूना तौजरम्मी नोंगमगी नुमित अमनी वांगंबना मसादा थांग तेन लोइनदुना मचेम अयिंगबिगी मनाक्ता लाक्लम्मी अदुगा मचेमबु येंगदुना हाइरई इचेम नुंगसिबी ननाव अयहाक ngasiदी चिंगदा चत्तुना साबु तालुगे चलो चलो फजना चलोको नमितना ताद्रिङै युमदा ngannna हलओ वांगंबा सदानबा चटख्रे महाकनि हेक चटखिबगा निंगथौदु अयिंगबिगी मनाक्ता अमुक लाक्लम्मी अयिंगबिबु येंगदुना हाइरई कदाइदनो इचानुपा वांगंबना चटख्रिबा असिना पंथौ चिंगदा यारौ सदानबा चटपने हाइरम्मी ओ सदानबा हाइबा चचख्रसनु अदु इमोम नंगबु अइना नहान हाइखिबा वाफम अदुबु करी खल्लिबगेने करी वाफमबुना पंथौ नमों वखल ताबा ngamjadre लेबाक असिदा फमथोल अचौब पाइबा इपुगी अमता पोकपा मचानुपा नोंगलेन खोंबगा लुहोंबगी वाफम हाइना अइना नंगोंदा हौदोखिबदो इपुना एंगोंदा यामना कन्ना तक्सिलकले नंगी ओइबो वाफम अमता खंखिगे हाइदुना पाखुममक्ति पिरमद्री नंगबु करी खल्लिबगे पंथौ मानबा नमोम अइदी लाइरा मचानी लमजानी अइगुंबी अमना फमथोल नाइबा मिसक अमगी ममौ ओइरुबा हौनदे
ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯉꯝꯖꯔꯣꯏ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯗꯣꯛꯄꯤꯈꯣ ꯍꯩ ꯅꯪꯕꯨ ꯀꯅꯥꯅ ꯂꯝꯖꯥ ꯃꯆꯥꯅꯤ ꯍꯥꯏꯔꯕꯒꯦꯅꯦ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯀꯣ ꯏꯄꯥꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯒꯗꯣꯏꯅꯤ ꯅꯪ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯨ ꯆꯠꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯋꯥꯈꯜ ꯑꯗꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯑꯩꯕꯨ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯂꯩꯕ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯂꯨꯍꯣꯡꯂꯣꯏ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯦ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯊꯝꯈꯤꯒꯅꯤ ꯁꯣꯝꯗꯅ ꯋꯥꯉꯝꯕꯗꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ ꯁꯗꯥꯟꯕ ꯆꯠꯄ ꯅꯠꯂꯝꯗꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯋꯥꯡꯃꯗꯅꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ ꯃꯐꯝ ꯑꯁꯣꯝꯗ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯆꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯅꯣꯡꯃ ꯁꯗꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯁꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯀꯥꯟꯗ ꯁꯥꯗꯨ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨ ꯇꯝꯅ ꯂꯥꯟꯁꯤꯟꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯗꯨꯗ ꯁꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯅ ꯇꯥꯟꯅꯔꯝꯃꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗ ꯅꯨꯄꯤ ꯈꯔ ꯄꯥꯃꯤꯜ ꯁꯤꯡꯖꯥ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯋꯥꯉꯝꯕꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯃꯅ ꯐꯥꯎꯗꯨꯅ ꯆꯦꯟꯈꯤꯕꯒ ꯎꯕꯤꯍꯧꯕ꯭ꯔꯥ ꯃꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ ꯎꯍꯧꯗꯦꯕꯨ ꯋꯥꯉꯝꯕꯅ ꯈꯨꯝꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯤꯡꯂꯧ ꯁꯛ ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯂꯨꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯎꯕ ꯁꯛꯇꯝ ꯑꯗꯨꯗ ꯋꯥꯉꯝꯕꯗꯤ ꯊꯃꯣꯏꯗ ꯃꯍꯥꯛꯀꯤ ꯃꯃꯤ ꯇꯥꯕ ꯍꯧꯈꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯋꯥꯉꯝꯕꯅ ꯇꯥꯟꯖꯥ ꯑꯗꯨ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯖꯤꯜꯂꯤ ꯏꯆꯜꯁꯤꯡꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯔꯤ ꯀꯧꯕꯒꯦ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡꯁꯤꯡꯗꯨ ꯍꯥꯏꯔꯛꯅꯩ ꯋꯥꯉꯝꯕꯅ ꯄꯨꯛꯅꯤꯡꯗ ꯈꯣꯏꯗꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡꯅ ꯊꯥꯗꯣꯏ ꯍꯥꯏꯅ ꯀꯧꯏ ꯀꯔꯤ ꯊꯥꯗꯣꯏ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯄꯥꯈꯪ ꯑꯩꯒꯤ ꯃꯤꯡꯅ ꯋꯥꯉꯝꯕ ꯍꯥꯏꯅ ꯀꯧꯏ ꯏꯆꯜ ꯊꯥꯗꯣꯏꯒꯤ ꯃꯣꯡꯕ ꯅꯔꯥꯜ ꯌꯥꯏꯕꯨ ꯄꯣꯏꯔꯩ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯑꯣꯏꯕꯤꯔꯕꯅꯣ ꯊꯥꯗꯣꯏꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯇꯥꯛꯏ ꯑꯋꯥꯡ ꯄꯂꯦꯟ ꯈꯨꯟꯗꯣꯜꯗ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗꯒꯤꯅꯤ ꯑꯣ ꯃꯤꯡꯁꯨ ꯈꯪꯂꯤ ꯂꯝꯂꯦꯟꯁꯨ ꯈꯪꯂꯤ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯀꯣꯏꯊꯣꯛꯆꯔꯛꯀꯦ ꯃꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯉꯝꯕꯅ ꯈꯨꯜ ꯑꯁꯤꯗ ꯆꯠꯇꯨꯅ ꯊꯥꯗꯣꯏꯒ ꯀꯌꯥꯔꯛ ꯎꯅꯔꯝꯃꯤ ꯃꯃꯩꯊꯪꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯦꯠꯅ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯉꯁꯤꯁꯨ ꯋꯥꯉꯝꯕꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯊꯥꯗꯣꯏꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅꯁꯨ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯁꯣꯝꯗꯅ ꯊꯥꯗꯣꯏꯁꯨ ꯃꯇꯥꯔꯣꯏ ꯑꯃꯒ ꯊꯣꯛꯂꯛꯂꯝꯃꯤ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯑꯃꯁꯨ ꯁꯥꯟꯅꯔꯤ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯃꯛ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯕꯨ ꯀꯔꯝꯅ ꯀꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯄꯥꯝꯃꯨꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯅꯃꯥꯡꯗ ꯅꯪꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯕꯁꯤ ꯐꯥꯎꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯤꯕꯕꯣ ꯑꯩꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯤꯕ ꯑꯁꯤꯗꯤ ꯑꯗꯨꯒꯤꯁꯨ ꯅꯠꯇꯅ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯂꯩꯈꯤꯕꯒꯨꯝ ꯇꯧꯏ ꯃꯁꯛ ꯃꯃꯤꯡꯗꯤ ꯑꯩꯅ ꯐꯖꯅ ꯈꯪꯍꯧꯗꯦ ꯑꯩꯅ ꯏꯃꯥ ꯏꯄꯥ ꯑꯅꯤꯗ ꯍꯪꯂꯨꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯔꯤꯕꯁꯤ ꯅꯪꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯃꯪꯈꯤꯕ ꯃꯪ ꯑꯃ ꯂꯩꯔꯝꯅꯤ ꯃꯗꯨꯗ ꯅꯪꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯟꯖꯤꯟꯈꯤꯕ ꯑꯣꯏꯔꯝꯅꯤ ꯅꯈꯣꯏꯒꯤꯗꯤ ꯅꯍꯥꯛ ꯅꯊꯟꯇ ꯄꯣꯛꯏꯅ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯋꯥꯉꯝꯕꯅ ꯁꯒꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯔꯔꯦ ꯊꯥꯗꯣꯏꯅ ꯃꯇꯥꯔꯣꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯣꯔꯦꯟ ꯅꯪꯅ ꯏꯃꯥ ꯏꯄꯥꯗ ꯐꯖꯅ ꯄꯥꯎ ꯇꯝꯃꯨꯀꯣ ꯅꯪꯁꯨ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯈ꯭ꯔꯣ ꯊꯥꯗꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯉꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯇꯥꯔꯣꯏ ꯑꯗꯨꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯈ꯭ꯔꯦ ꯋꯥꯉꯝꯕꯒ ꯊꯥꯗꯣꯏꯒ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯉꯝꯕꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯏꯔꯥꯜꯌꯥꯏꯗ ꯆꯠꯂꯒꯅꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯟꯈꯤꯒꯅꯤ ꯆꯠꯅꯕ ꯇꯧꯔꯁꯤ
ꯑꯩꯕꯨ ꯅꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯦꯡꯗꯅ ꯊꯝꯕꯤꯌꯨꯀꯣ ꯅꯪꯒꯤꯗꯃꯛ ꯂꯦꯞꯈ꯭ꯔꯕ ꯊꯃꯣꯏꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯕꯤꯒꯦ ꯈꯟꯕꯤꯒꯅꯨ ꯋꯥꯉꯝꯕꯅ ꯊꯥꯗꯣꯏꯕꯨ ꯁꯒꯣꯜ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯦ ꯃꯍꯥꯛꯁꯨ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯏꯪꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯑꯃ ꯇꯝꯂꯔꯤ ꯏꯆꯦꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯉꯝꯕꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯍꯧꯔꯤ ꯃꯈꯣꯏꯒꯤꯗꯨ ꯅꯨꯡꯁꯤꯅꯔꯒ ꯄꯨꯔꯛꯄꯅꯤ ꯍꯥꯏꯍꯧꯋꯤ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯏꯪꯕꯤꯅ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯍꯥꯏꯖꯩ ꯀꯔꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯕꯨ ꯅꯨꯄꯤ ꯄꯨꯔꯛꯂꯦ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯧꯄ꯭ꯋꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ ꯏꯃꯨꯡꯗ ꯐꯝꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯋꯥꯉꯝꯕꯅ ꯄꯨꯔꯛꯄ ꯅꯨꯄꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯑꯏꯪꯕꯤꯅ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯑꯏꯪꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯈꯤ ꯃꯁꯥꯗꯣ ꯆꯤꯡꯅꯕ ꯑꯃ ꯂꯣꯏꯅꯔꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯚꯦꯃꯥ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯊꯥꯗꯣꯏꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯂꯩꯕꯥꯛ ꯋꯥꯡꯃꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯊꯥꯗꯣꯏ ꯀꯧꯏ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯗꯣꯏ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯏꯪꯕꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯛꯏ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯋꯥꯉꯝꯕꯅ ꯃꯆꯦꯝꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯪꯂꯛꯏ ꯄꯟꯊꯧ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯀꯞꯇꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ ꯑꯁꯤꯕꯣ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯔꯛꯏ ꯅꯆꯦꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯃꯤꯡꯅ ꯊꯥꯗꯣꯏ ꯍꯥꯏꯅ ꯀꯧꯏ ꯍꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯉꯁꯤ ꯏꯆꯥꯅ ꯄꯨꯔꯛꯂꯤꯕ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒ ꯃꯁꯛ ꯃꯃꯤꯡ ꯃꯥꯟꯅꯕ ꯑꯁꯤꯗ ꯃꯥꯡꯈ꯭ꯔꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄ ꯑꯣꯏꯔꯝꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯊꯥꯗꯣꯏꯁꯨ ꯇꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯁꯨ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯔꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯅꯗꯨꯅ ꯂꯩꯔꯛꯄ ꯀꯌꯥꯗꯣ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯀꯨꯕꯣꯛ ꯅꯤꯡꯊꯧꯗ ꯍꯥꯏꯖꯗꯨꯅ ꯃꯅꯥꯏ ꯈꯔ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯍꯜꯂꯝꯃꯤ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯑꯃꯗ ꯅꯤꯡꯊꯧ ꯋꯥꯉꯝꯕ ꯑꯏꯪꯕꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯊꯧꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯐꯝꯂꯝꯃꯤ ꯅꯤꯡꯊꯧꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯑꯏꯪꯕꯤ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯝ ꯇꯧꯕꯅꯣ ꯑꯆꯨꯝꯕꯔ ꯑꯔꯥꯟꯕꯔ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕ ꯇꯉꯥꯏ ꯐꯗꯦ ꯏꯆꯥ ꯑꯏꯪꯕꯤꯒꯤ ꯋꯥꯔꯤꯗꯤ ꯍꯥꯟꯅ ꯇꯥꯔꯤ ꯏꯆꯥ ꯊꯥꯗꯣꯏꯒꯤ ꯋꯥꯔꯤꯗꯤ ꯇꯥꯗ꯭ꯔꯤ ꯏꯆꯥ ꯊꯥꯗꯣꯏꯒꯤ ꯋꯥꯔꯤꯕꯨ ꯃꯄꯥ ꯅꯪꯅ ꯂꯤꯌꯨꯗꯣ ꯊꯧꯕꯅ ꯈꯨꯝꯂꯛꯏ ꯏꯆꯥ ꯊꯥꯗꯣꯏꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦ ꯅꯣꯡꯃ ꯑꯩꯅ ꯁꯗꯥꯟꯕ ꯆꯠꯄ ꯃꯇꯝꯗ ꯂꯝꯍꯥꯡ ꯑꯃꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯌꯣꯛꯈꯤꯕꯅꯤ ꯑꯏꯪꯕꯤꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯅꯪ ꯑꯁꯤ ꯏꯆꯦꯝꯒꯤ ꯏꯔꯦꯝꯈꯥꯛ ꯊꯥꯗꯣꯏꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯇꯝꯒꯤ ꯏꯆꯦꯜ ꯑꯁꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯕꯨ ꯃꯁꯛ ꯈꯪꯅꯍꯟꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯊꯦꯡꯅꯍꯜꯂꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯊꯥꯗꯣꯏꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯑꯏꯪꯕꯤꯅ ꯊꯦꯝꯖꯤꯟꯕꯤ ꯑꯗꯨꯕꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯇꯨꯅ ꯑꯗꯨꯝ ꯃꯔꯩꯔꯝꯃꯤ ꯀꯞꯄ ꯊꯦꯝꯕꯗ ꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯑꯏꯪꯕꯤꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯌꯥꯝꯅ ꯀꯞꯅꯤꯡꯂꯕ ꯅꯠꯇ꯭ꯔꯥ ꯅꯆꯦ ꯑꯩꯅ ꯊꯦꯝꯕ ꯑꯁꯤ ꯐꯥꯎꯕ ꯌꯥꯗꯈꯩ ꯀꯞꯂꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯞꯅꯤꯡꯂꯕꯅꯤꯅ ꯄꯦꯟꯅ ꯀꯞꯂꯣ ꯅꯆꯦ ꯑꯩꯗꯤ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕꯒ ꯊꯥꯗꯣꯏꯗꯨ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤ ꯃꯇꯧꯁꯤꯗ ꯑꯏꯪꯕꯤ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯃꯨꯛ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯧꯄ꯭ꯋꯥ ꯋꯥꯉꯝꯕꯒ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯒ ꯂꯨꯍꯣꯡꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯁꯤꯟꯗꯨꯅ ꯑꯏꯪꯕꯤꯒ ꯅꯣꯡꯂꯦꯟ ꯈꯣꯝꯕꯒ ꯑꯃꯨꯛ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯒꯤꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯈꯤꯔꯝꯃꯤ